ꯑꯩꯗꯤ ꯏꯆꯦꯒꯤ ꯃꯈꯣꯡ ꯅꯥꯕꯒꯤ ꯑꯅꯥꯕ ꯍꯪꯖꯕ ꯆꯠꯆꯕꯅꯤ ꯁꯦꯡꯅ ꯑꯗꯨꯗ ꯏꯁꯂꯥꯝꯒꯤ ꯈꯨꯠꯄꯨ ꯈꯔꯅ ꯑꯩꯕꯨ MLAꯒꯤ ꯁꯄꯣꯔꯇꯔꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔꯅꯤ ꯍꯥꯏꯗꯨꯅ ꯑꯇꯝꯅꯅ ꯑꯩꯉꯣꯟꯗ ꯏꯁꯂꯥꯝꯅ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯈꯤ ꯑꯃꯗꯤ ꯏꯁꯂꯥꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ ꯑꯗꯨꯗꯒꯤ ꯃꯊꯪ ꯃꯤ ꯊꯣꯝꯖꯤꯜꯂꯛꯂꯒ ꯏꯁꯂꯥꯝꯒꯤ ꯑꯇꯩ ꯁꯄꯣꯔꯇꯔ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯊꯣꯝꯖꯤꯜꯂꯛꯈꯤ ꯏꯁꯂꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯧꯖꯤꯛ ꯏꯟꯇꯦꯟꯗꯤꯡ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯔꯤꯕ ꯑꯜꯍꯥꯖ ꯑꯕꯗꯨꯜ ꯅꯁꯤꯔꯒꯤ ꯁꯄꯣꯔꯇꯔ ꯑꯃꯗꯤ ꯋꯥꯀꯔꯅꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯑꯇꯝꯅꯅ MLAꯒꯤ ꯗ꯭ꯔꯥꯏꯚꯔꯅꯤ ꯑꯃꯗꯤ ꯁꯄꯣꯔꯇꯔꯅꯤ ꯍꯥꯏꯗꯨꯅ ꯁꯨꯃꯥꯏꯅ ꯊꯣꯛꯍꯩꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯍꯜꯂꯛꯄ ꯑꯁꯤ ꯑꯩ ꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯏ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯗꯦꯝ ꯇꯧꯏ Local MLA Waya Taskhani Girl culture Shanti Laina election Waya Taskhani Waya Taskhani Waya Taskhani Independent mirep amu oiriba akoigi manan masamakna berel sizinaraga amasung yungkhaibam ata Antas Khan MLA gi kangbu singsiga loinan worker singsiga loinan misam brada de attack to halakpa kihalakpa vote ki khudong sanaba akoigi honarakpa se masi yam laibak thibani hairib independent mirep oiriba bhag masamak sisu ain gi khuthang de ai concerned authority sing da cherak pibiu haina haijari